Technopol District ke Laithau Village te Laikhidraba mioi tara humdoi gi mafam da lona thingkraba lalhau lob Revolutionary People's Front na ikai khumna ba utpaga loina na awaba phongdokre haina phongdorakle loop asigi publicity gi Deputy Secretary Robin Khumana khutiek piduna thadorakpa cherola mada Laikhidraba mioi tara humdoi asi tha asigi hauki batang marida RPF na changsil liba ningtam yahol ihau asibu masagi tawfadraba thaudang ni khanna saruk yana ba amadi PLA ama oina ba training gi damak khutlai amata yaudana lakhibane adubu makoina lakpagi lambida Technopol District ke Laithau amasung Moltham khul ani gi marakta India gi Security Force amade makoina semgatuna thamba kuki mercenary gi makhut challaba matung tamthina ot nairaba matungda yamna pangdaba mawongda mioibagi minungsi machet ama fawba uttana hatkibani haina maral sirakli cherol asina makhatana sigumba lichet asi mioibagi lichet natabagi mathakta International Court of Justice ICJ na chairak piba yaraba war crime ni haina lawi amadi condemn tawi hairakli India laingak na kuki mercenary singbu makhoiga wari sanaba yadaba atopa lalholup singi mathakta khutlai oina sizinaduna proxy war chathahali haina maral siraduna makhoigi thausil asibu maithiba piduna ireipak pukanba haibasina RPF ki lengdraba firepni hairakle marup tara humdoi asina ima leibaki damak thawai katkiba asibu ikai khumnaba utpagi thauram loop asigi unit department amasung station khuding makta pangthokre loinana laikhidraba sing asigi imung manung sagai natai marup mapiza singi awabadaso RPF amasung masigi lanmi sanglup PLA na sarukya jari haina cherol asina makhatarakle